अहानबदा मरोइबा पाव मणिपुर द प्रेसिडेंट रूल मखा ताना था तरुक सांगदोकननबा बिल पार्लियामेंट की नोंजुमी फमदा पुथोकदौरी मियाम की लेंगाक सेमगनी हाना बीजेपी न थाजब पीखिबु वाफम फुदित्ता मांगजोंग सोंग बतारे सेक्यूरिटी फोर्स न सिंग अमसुंग तमदगी नोंमै फागलप लेप्ट्री तंपाक लमदगी सेक्यूरिटी फोर्स न नोंमै मरिफुगतरु नोंमै मरु चमापन ग हुमुद्रा मरी फारे मणिपुर थुगाइनबा थौरांग थौसिल हौकिबा मतमगा ngasiga khetnare haina anandina phongdokre lambi sembidabadage miyamna thingsinkhre hari law uba thinglakpade action lokhatkani haidaba laibak thibani haina lokesorna phongdoragli Imphal East ki urupta su eviction chathakre Mani tombi misi gi matangda JSC sempre ओजा खेत्रे जुगेश्वर द नेशनल अवार्ड पिरक लेहरे थोंग साबा लोइसिंद्रगदि मियाम यकनबे हौनन बसेम सारे हैना JYDC ना फोंदोक्रे ग्लोबल पीस इंडेक्स लिसिंग अनि कुनमंगा द इंडिया न सामगतरा मंगा सुबम फमदा लेख्रे अमदि असुतोष कुमार बु गुवाहाटी हाई कोर्ट के अनोबा चीफ जस्टिस खनख्रे Morning newspaper reading Akpigani evening newspaper update media dabi wa madi dabi simbo pusparani lashumna taram sari maroiba pausing sanu bijari Saliba July kunmathoi digi August kunmathoi fawa phamnana ba thorang toriba parliament ki nongzumi famda Manipur da hojik thamliba suspended animation asi अतोपा था तरुक अमगा सांगदोकननबा बिल पुथोकननबा टेंटेटिव बिजनेस प्रपोजल दा यावरे हाइना नेशनल मीडिया दा फोंगले बीजेपी की एमएलए सिंह तोंगा तोंगाना केम तौनरंबदगी मखोई पुलप पुनसिले अनोबा लेंगाक अमा अथुबदा सेमलगनि हाइना मियामदा पिरुबा थाजबा फुदिता मांगजोंग सोंगबा तारे हौजिकसु मणिपुर दा पीआर सांगदोकपी वाफम असि करिगुंबा ओपोजिशन की कांगपुना यामना कन्ना येलकलबा अमसुंग मखोइना मसिंग यामखिबा ओइबा तारबदि हंदकी पार्लियामेंट सेशन असिदा मणिपुर लेजिस्लेटिव असेंबली डिसॉल्व तौखिबा फावबा याना लै स्टेट असिदा प्रेसिडेंट रूल अतोपा था तरु अमा सांगदोपगी ममी तारकलिबा असिना कुमजा लिसिंग अनि कुनगतरेट की मार्च फावबदा पांगथोकदोरिबा 19 सुबा मणिपुर लेजिस्लेटिव असेंबली के मिखलगी मतम चही अमरोमतमक ngairagani तेलब चही अमगी मतम असिदा लेंगा अमा लेहलगा मियामगी चौखत थौरांगी थबक तौबा हाइबसिसु सुबनतगी था तरुक्तगी हेना फंगलोइदौरी मिखल मया नक्सिलक्लिबा मखै मियामगी चौखत थौरांगी थबक पाइखतपदा अपनबा ओयरकदबना था तरुक पियार सांगदोखरगसु मरक्त गवर्नमेंट सेमनबा अखनबा थौरांग मयाम लौखतपा फै अनोबा बिल निपान पुथोक्तुना हाउस न वारेप लौगदोरिबसिंग असिगी मनुंगदा लाक्लिबा ऑगस्ट 19 दा था तरुक मपुंग फारगदबा मणिपुर की प्रेसिडेंट रूल असी अतोपा था तरुक अमगा सांगदोकनबगी तंगाई फदबा लेरिबना हाउस अनिमकना पास तौबगी तंगाई फदबा लाकपदगी बिल ओइना पुथोकपदा यावरकपनी बिल अनि असिगा लोइनना दी एप्रोप्रिएशन डिमांड्स फॉर ग्रांट लिसिंग अनि कुनमंगा कुनतरुसु पार्लियामेंट पुथोकनबा थौरांग तौरी नोंजुमी फमदा इनकम टैक्स बिल लिसिंग अनि कुनमंगा पास तौहोंगनबगी अखनबा थौरांग अमसु लौखतली बिल असि फेब्रुआरी 19 दा लोक सभा दा पुखलखरबा मतुंगदा बिल असिगी मरु ओइबा वारोल सिंह कुपने यंगसिनबा सिलेक्ट कमिटी अमदा थादखरबनी एनडीए लेंगाकना पार्लियामेंट की नोंजुमी फमदा पुखनबा थौरांग तौरिबा अतै बिल सिंह दी मणिपुर गुड्स एंड सर्विसेज टैक्स एमेंडमेंट बिल लिसिंग अनि कुनमंगा दी जन विश्वास एमेंडमेंट ऑफ Provision lising ani kunmanga the Indian Institute of Management Amendment Bill 2025 the Taxation Laws Amendment Bill 2025 amadi the Miners and Minerals Development and Regulation Amendment Bill 2025 ne August kunma thoida loisinggadoriba parliament ki nongzumi famda the National Sports
Governance Bill 2015 amadi Donation Anti-Doping Amendment Bill 2015 su pukhatlaba yai haina panari. Manipurda Kanglup ki irang thokraba matungda micham miyamna nongmai paikhanaraktuna Kanglup maselgi marakta hatna sunabagi thodok-sing tholakpa thingnanaba Central Force na sathaba Operation hena kansilakle. Ngasisu Security Force na tampaki tongan ba mafam singdagi nongmai marifuga taru amasung nongmai maru jamapanga humudra mari fagatfre. Manipur Police Headquarter da ayuk paumisinga unabada IG Kavif ke na paumising da hai ngasi angan bada Security Force na Imphal East, Imphal West, Thobal, Kaksing amasung Bisnupur district ki mafam da thiba humbagi thabak sathaki akangnaba intelligence ki ifau da yumpham oiraga sathaki ba operation asida yamlaba khusu khulai sing lan gi matam da sisinaba potlam sing tongan ba mafam kya dage phagat ba ngamki haire. Manipur thugaina ba thorang thausil haukiba matamga ngasiga khetnare haina Observation Committee Anti-Repression Day gi chairperson Khangembam Anandina phongdokre Palace Compound laiba lamyan ba sanglen da pangtokpa Anti-Repression Day gi thoramda mahangna wafam asi phongdokhibani afaspa gi marumda sathakiba miyot minai sing malem pumbada khanghanana ba hingliba amadi layoi kraba ima tarani thoina kumja lising ani mari gi July 15 da kangla mamang da sanction ki ba khongjangbo Anti-Repression Day haina pangthoktuna lakhibani. Observation Committee Anti-Repression Day 2025 na sinduna pangthokpa thoram asida matam adugi khongjang da saru yakhiba laikhidraba imha singi mamida laisu katuna amadi minute ani tumina leptuna ikai khumnaba utke. Matam sangna sembidana lairaklaba hairok patri litan wang madagi ingang lok taba lambi asi haukiba February thada koilas thaduna semba loisin khrabasu quality control tawdana semlambana miyamda saunu khudong sadaba mayokna halle maramaduna club amadi maira paibisingna lambi asida ngasidagi hauna makhal khudimaki heavy vehicle sing satpada athingba thamfre. Youth Development Club hairok litan wangma amadi ingang lok nongpok ningthau panthoibi Youth Club yaungna maira paibisingga loinana punna khanaraba matungda litan wangmadagi ingang lok taba lambi asida makhal khudimaki heavy vehicle sing satpada athingba thamkhibani athingba asigi mayokta lakpa khudingmak aphafatagi teksak masana pujagadabani hairi. Manipur gi singya tamnada lau uriba singidamak pung kunga mari chupna security fee gani amasung ayet papirakpa singi mathakta ain gi oibe action lokhatkani haina ngasi phawba DGP Chief Secretary amadi Governor da phongdok taba haibasi khwadigi laibok thibani haina khundrakpam Assembly Constituency gi MLA Thoksom Lokeshwarna paumising da phongdokre. Imphal East District ki manung sana laiba khundrakpam Assembly Constituency gi manung Chanung Lokol da lau suringai da nahan amuk singdagi nomai kapsilakibagi matangda pendaba phongdokladuna MLA na hai Manipur gi PR lengak na lau ubada athingba pirakpasing ain gi oiba matik sabe action lokhatkani haina lauthokuna laumi singi punsi confirm thoi lau uriba laumi da nomai kaplakpa matamda nomai kaplak liba mafam aduda anti social element sing laibra haina khudak operation chathadrabadi PR lengak laibagi wahanthok leitre sing amadi tamda lau uriba miyoi singda pawasi makhatana taminasi. Ayat apan piba yaroi haina PR lengak na miyamda phongna lauthok haninge chanungda nahan nomai kaplak khibagi thodo adu mafam adu makta da thokiba oiramdaba yai adubu nomai makhol di mipung khudingmakna tanari bani nomai makhol tariba mafam aduda security na sangsinduna yengsinbagi mahutta thausadana laithokibagi thawong adu khwadigi laibok thibani chingdana karamba rule chatnabage amasung tampaktana karamba rule chatnaribagi haiba wahang miyamna hangnok loi haningai leiti hainasu mahakna makha takhi. Mayang Imphal Assembly Constituency gi Bengal Laukok amadi Wabagai Constituency gi haibong makhong khol ani samnaba Imphal Turel mathakta saba hauramlaga masi lengdana laiba Valley Bridge asi athuba matamda loisindrogadi miyam yakanba
खोंजंग संगसिनबा सेम साब लोइ हाइना जॉइंट यूथ डेवलपमेंट कमिटी JYDC मयांग इम्फाल मैतै पांगल की प्रेसिडेंट चेसम अचौबना फुंगदोखरे हिराम असिगा मरी लेनना बेंगोल यूथ डेवलपमेंट एसोसिएशन लौकोक यूथ डेवलपमेंट कमिटी अमसुंग जॉइंट यूथ डेवलपमेंट कमिटी न सिंदुना पांगथोकपा पाउमिसंगा उनाबा अमदा अचौबना मखाताना हाई थोंग असि मणिपुर स्टेट रूरल रोड डेवलपमेंट एजेंसी ना PMGSY स्कीम की मखादा लुपा करोड़ अहुमगा मखाइरोम चंगना साबने कॉन्ट्रैक्टर सिंह थोंग असिगी मखोंग अनि हैरमलबा मतुंगदा थोंग साबगी योट सिंह पुरकलगा थमलमले योट सिंह असिसु मरकता कोलिंग काबा यावरे अदुबो हाइबा योट सिंह अदु ngasi फावबा पांखत्तबगी मथक्ता थोंग साबगी मखा ताबा थबक सिंह लेपखिबदगे सही असिगी अंगन बसरुकता बेंगोल यूथ डेवलपमेंट एसोसिएशन लोको यूथ डेवलपमेंट कमिटी अमजी मखा ताबा पाउ फिसरे जॉइंट यूथ डेवलपमेंट कमिटी न मरी लेनबा डिपार्टमेंट के ऑफिशियल अमदी ठिकादार यावरगा फमिनबदा सही असिगी मे था मनुदा थोंग असि साब लोइसिनगनि हाइना यानाबा पुरखरबने मदुगी मतुंग इना थोंग मखोंगदा लेबा खरा हैरम लगा थोंग साबी थबक पुमनमक लेपखि असिगुम्बा फिवम असिदगी डिपार्टमेंट द थबक लेपलिबा असिगी मतांगदा RTI थारबसु पाखुम पिरक्ट्रे मतौ असुमना थोंग लोइसिनदबना मरम ओइरगा माइकई असोमगी मियामना थेंगनरिबा वाबा कया असि लुफ अहुमना मणिपुरगी गवर्नर उनदुना वाकलगनि हाइनसु फोंदोरखि बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा हाई स्कूल लिविंग सर्टिफिकेट कंपार्टमेंटल स्पेशल एग्जामिनेशन लिसिंग अनि कुनमंगा ngasi nungthil phal lauthokre exam asida punam mahiroi lising ani chatruk taraga mari exam thabada lising ani chonga hombudraga mapan pass tauke pass tawgi chang mabudraga nipan dasmik taruk taruk yauke special exam asida nupa lising ama chani yankhai manga amasung nupi na lising ani chahum marifuga nipan pass tauke government school gi mahiroi lising ama chama sumna taruk एडेड स्कूल की महिरोय हुंबुद्रा प्राइवेट स्कूल की महिरोय लिसिंग अमा चामब्री कुंथ्रागा तरुपुन महिरोय लिसिंग अनि चाट्रुक तरागनि थोय पास तौखि ममांग द पांगथोखिबे स्पेशल एग्जाम सिंग द पास तौबगी सांग येंगनरुबगदि हौखिबे चही मरी असिदा हंदकी असिना ख्वादगी वांगली पीआर लेंगाक न लौखलकपा अखनब ड्राइव अमा ओइना ngasi इरेलबोंग पुलिस स्टेशन की कांगबू अमगा डिस्ट्रिक्ट मजिस्ट्रेट की कांगबूगा पुनः खुसमनदुना इम्फाल ईस्ट डिस्ट्रिक्ट की उरुप माइकैदसु इविक्शन चथख्रे इविक्शन असिगी सरुक अमा ओइना लंबी की मताइद पैसलंबा नुंग अमसुंग लेंगोय सिंग एस्कावेटर सिजनदुना लौखलगा पुखलखे स्टेट लैंड की सरुक सिंग द साजिलंबा स्ट्रक्चर सिंग लौथोखि हानदगी हौने स्टेट लैंड द इंफ्रास्ट्रक्चर सेमगतनबा मसुंग लंबी की मताइदा पोचै पैसिनदनबा खंगनखिबा लेखिबना ngasi oinadi I pau amata pidana eviction sing asi chathakibane adumakpu ngasi eviction asida lona yadaba mongda lam khopsilaga sajilamba singi mathakta fine laukibra haibana chingba sing adudi chapchana khangba ngamdre Imphal East district ki manung sanbam farm singda logi wangmada state land da sagatli basing masana lokthoknana bahana district authority na notice thoktuna khanghankhiba laikre maduna maram oiraga mathang district asigi oinasu eviction sing sathaba hauragani hainasu pau asida makha tare Manipur da ngasi miyoi ani COVID-19 positive oikre miyoi ani asi tharaga state asida handaki oina apunba COVID ki case chahum kuntaruk yaukre ngasi miyoi ani discharge tawkraba tungda active case kungani thoi lairi IDS pidagi fangba pauna hai ngasi positive oirakhiba miyoi ani asi amana Tamenglong district tagini aduga atopa amana Imphal West district tagini Tamenglong district ki oina handaki COVID ki wave asida handaki thengnari ba COVID ki case asina ahan bane miyoi adu nupani aduga Imphal West ki positive oiraban asina nupini haire Haukiba July 3 ki numidang pung 8 minute kuntra ko humdoi tabada naran saina makhalaikai one number 10 dege
Samurai Latpam Ongbi Manitombi Debi Mapuroiba Samurai Latpam Sham Saramabu Garina Thomlambadagi Laikidabagi Matangda Naran Sainagi Miyamna Mifam Ama Pangtok Laga Chenari Bamioi Puthok Hananabagi Matangda Joint Action Committee JC Semkre Naran Saina Mara Paibi Sanglanda Pangtokhiba Mifam Asida UNDC Naran Saina WDA Naran Saina ELSA Club Naran Saina SEVALC Naran Sainagi Mihir Singh Amadi Khulgi Ahalaman Kyana Saruk Yaki Mifam Asina Kumna Khanaraba Matungda Joint Action Committee for Justice to Manitombi Kill in Hit and Run in Motor Accident Koba JC Ama Semki JC Asina Manitombi Misigi Matangda Senari Bagari Amadi Mioi Adu Atuba Matamda Putopi Haina Lengaki Maikida Lengaki Maikida Taksilaki Kaksing District Tagi Martial Art Ki Oza Jugesor Khetri Mayumda Lemzaningai Oraba National Award Ani Khusinaduna Ikai Kumnaba Utkre June Kuntrada the Universal Mediana Siduna New Delhi Gi Dwankarda Leiba Radisson Blue Hotel Gi Convention Hall the Pangthokiba National Practice Award Lising Ani Kunmanga Amadi July Amada Union Ministry of Corporate Affairs Ki Midyang Makada Highface Media Group and Promotion Private Limited na Sinduna Rajasthan Ki Konung Joypur da Leiba Hilton Hotel Gi Convention Hall da Pangthokiba International Brilliance Award Lising Ani Kunmanga Lanthopui Tharamda Award si Khusinarakhibani Malemgi oina khwadagi ingtapa amasung hatna sunadanabagi thogdok thoktaba leibak singi makok mathang khanbada apunba leibak chamaga mabudra gi manungda chamaga mabudra manga gi manungda Indiana chamaga tara manga subata leire haina agency gi report amana phongdokle Institute for Economics Peace IEP na malemgi apunba leibak Samaga Mabudra Mangada Hosik Oriba Fibam Kupna Yang Silaba Matungda Kumjalising Ani Kun Mangagi Oina Anoba List Ama Fonglakibane United Nations Development Program na Fongba Gender Equality Index Tana Malemgi Apunba Leibak Singi Manungda Indiana Chamangani Pan Subada Lairi Newsweek Vantage and Horizon Group na Fongba Future Possibilities Index Lising Ani Kunmanga Dana Malemgi Apunba Leibak Singi Manungda Indiana Kuntra Manga Subada Lairi Global Peace Index Ki Matung Ina Malemda Khwadigi Ingtapa Amasung Makhal Amatagi Hatna Sunadabagi Tawdok Thoktaba Leibak Iceland na Oiri Kumja Lising Ani Nipandagi Hongna Index Asida Iceland na Khwadigi Makok Ithang Thangna Leirakibane Index Asigi Makok Thangbada Leiribatay Leibak Singdi Ireland Austria, New Zealand, amasung Switzerland ne. Tongan ba leibak singi qualitative amasung quantitative indicator kulhumdoida yumpham oiraga Global Peace Index semkibani index asigi makok ithang thangna leiba Iceland da makhal amatagi crime thokpagi paw leite leibak asida lam korak pasingbu harau tayamna loinabagi mathakta Leiba asigi police personnel amata nomai paibagi mathau tate haire Index ki ani subada leiba Ireland da su hingsa gi thodok amata thokte haire politician gi oiba charang na ba phibam leitabaga loinana lamdam adugi miyamna terrorism gi thawong ama phawba uba phangdri Index ki ahum subada leiba New Zealand da human right po khwadigi awangba thakta thambagi wafam leiri Numidang Athengbada Oirabasu Nupi Oibisingna Matanta Tabak Sathokpada Thoidokna Khudong Thiningai Oidaba Leibakne Index ki Mari Subada Leiba Australia da Makhal Amatagi crime thokpa leite Leiba adugi miyamna Mahai Masin Tamba Masung Semilon Fagat Hananaba Honabada Hena Pungning Sangbagi Khudam Phangi Haire
Imphal West District manung sanna sangai thelga nakna leiriba longa koireng area ge local sing handak sahi gi oinadi mapung phana lo panbi gi thabak chathabangam le adubu longa koirenga thangnana leiriba koken kuki asiga thangnana leiriba maitei gi lo pari tarum lo ubangam daduna hauzik lei hairi Technofal district ki manung sana laiba palendagi Aimon village taba kilometer mari hena sangba khwadi maru oiba lambi gi saru ama oiriba asi Manipur lenghan amatam koina samjin bida badagi ngasi khunja singna sel khaina duna lambi sembagi thabak chathaba hokre Kumjali sing ani kulhumdoi gi me ahumdagi hongna Manipur da thokliba Lan asi tapna tamna nemtharakhibaga loinana Churachandpur districta masa masagi yum thadokuna lan jenaraktuna tongan ba relief camp singda sangjafam longtuna leirakhiba Churachandpur gi Sairol Hills area dagi lan jenarakhiba IDP sing nauna saba yum singda hongjinba hongnakhre Churachandpur da lanmi gi fizol setpa kuki jo lalhoba lup singi lanmi singna phongna afaba makhal gi khulai paiduna setpada security force ke kangbuna ubadagi phana na ba changsiluba matamda mafam adugi nupi singna athingba pirakpadagi phaba ngamkhidre adumoinamak ngasi amadi nahangi tampaki tongan bamfam singda security force na sathakiba operation da lalholup kharagi lanmi sing yauna miyoi kya amadi tongan ba makhal gi nomai marifu yauna atai khulai sing phagat padi ngamkhre thaudo asigi matangda police amadi maikei kya dagi phangba paugi matung inadi nahanumidang Churachandpur district ke molhoi area da khulai paiba kuki jogi lalhoba singna phongna khulai paiduna satpa obadagi security force ki kambona miyoi sing adu fanana ba operation chathakhi operation aduda khulai paiba miyoi khara phakhi haire Nongada relief camp ta leiriba Gwaltabi khulgi khunja singi awat palamlai kendrugi MLA KS Ibom jana yengsinduna lakpani kanagumba social worker amatana mateng panglakpa leiti hainam Gwaltabi village development committee gi secretary Chirom Mongol jauna pami singda phongdokre Sandel district Sakfi Karong subdivision gi manung sanba kanan kuki village tagi kuki volunteer singna hijack tokiba JCP ama hojek phawba pitho haiba yadre Assam Rifles ta wakalabasu karimata tabidre kuki singna sathariba thawong asi akanba mongda condemn tawi haina Sandel Naga People's Organization na thadorokpa Chirol amana hairi Cherol asana makata na haribana hariba thawdo asi sahi asigi February 5 ki nungthil pung ani minute nipan tabada thokibani numit aduda kuki volunteer sing aduna Zadon Pokpi village tagi MK Ramkanmi Chothe koba amagi JCP ahum DX vehicle number MN04CO 677 asi hijack tawraga pukibani adu buhari bagari adu kuki amasung mitei ani ki marakta thokiba kanglupki rang adu yamna kalingei matam lising ani kulhumdoi gi meda Assam Rifles na haibijang camp tagi phagat kibani adu valid documents sing utlaba matungda thadorakibani haire India lenga ki culture ministry na state asida veteran artist sing the sel gi mateng pinana bagi updation form pisin bagi matam chatliba tha asigi kunmanga gi mamang da Manipur lenga ki department of art culture da numit asigi nungthil pung ani phawi manung da pisin ba yaragani haina directorate asigi director ke oina manina notice ama thokre
Kwakaitel Mayai Koibida Laiba Shishu Nistaniketan Class 10 Tamlibi Mahirui Nupi Macha Ama Mangkre Mafam Kangdana Ladiba Mahirui Asigi Mamingna Pema Cherel Sejong Apokpa Lahakpa Jejong Kawi Kagem Pali Panthak Tagini Apokpi Mamana Maitini Eduga Mapana Arunachal Dagini Hairi Singzamai Chinga Makha Basketball Ground Mayadagi Mangkraba Matung Iroi Loibo Oina Nagamapal da Uki Madugi Matung Mapam Khangkhudre Kanagumba Singna Thengnarabadi mobile number 9774 62 5543 Natragana 93 662 850 da Pau PPU Hairagli Patna High Court ki acting Chief Justice oina Thaupuriba Asutosh Kumar bu Guwahati High Court ki anoba Chief Justice oina khankhre Union Ministry of Law and Justice na thokiba cherol amagi matung ina atopa High Court mari gi su anoba Chief Justice khanke Madhya Pradesh High Court ki acting Chief Justice Sanjeev Sachdev na court asima ki regular Chief Justice Delhi High Court ki Justice Bibhu Bakruna Karnataka High Court ki Chief Justice Patna High Court ki Justice Bipul Manuvai Pancholina Court asima ki Chief Justice amasung Himachal Pradesh High Court ki Justice Tarlok Singh Chauhana Jharkhand High Court ki anauba Chief Justice oina khanki haukiba methada Supreme Court ki Collegium na pirakiba recommendation da yumfam oiraga anauba Chief Justice sing khankibani Union Government na Hansu High Court ki anauba Chief Justice mapan khanbalai khrabani losilakpada maroiba pau amuhana Manipur da President Will Makhatana tha taruk sangdokna naba Will Parliament ki nongzumi famda puthokadaure Miyam gi lengak semgani hana BJP na thajaba pikhibu wafam pudita mangjong songba tare Security Force na singa masung tamdagi nomai phagat paleptre tampak lamdagi Security Force na nomai marifugataru nomai maru chamapan humudra mari phagatkhre Manipur thugaina ba thorang thoksil haukiba matam nga ngasiga khetnari haina Anandina phongtokre Lambi sembi dabadagi miyamna thingsinkhre hari Law uba thinglakpada action lawkhat kani haidaba laibak thibani haina MLA ro kesorna phongtokre Imphal East ki urupta su eviction chathakre Metric ki compartmental exam result ngasi lauthokre Manitombi misi ki matangda JC semkhre Oja Khetri Jugeswar da National Award pirakle Thong saba loisindrogadi miyam gi akanbai hau haunana ba sem sare haina JYDC na phongdorami Glove and Fish Index listing ani kun mga da India na chamatara mga subong famda laire Amadi Asutosh Kumar bu Guwahati High Court ki anoba Chief Justice khankhre Pijariba pausing asiga loina na evening newspaper update bizaba matang asida loisinjari hauze amu matamatang wafam taminasi
ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯊꯝꯖꯔꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯃꯅꯤꯄꯨꯔꯒꯤ DNRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯍꯧꯕꯅ ꯆꯨꯝꯒꯅꯤ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕꯒꯦ ꯅꯨꯄꯤ ꯑꯉꯥꯡ ꯃꯁꯤꯡ ꯀꯌꯥꯅꯣ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯃꯤꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯂꯩꯕꯒꯦ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯁꯤꯡꯅ ꯀꯌꯥ ꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯈꯪꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ ꯃꯔꯝꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯂꯥꯅꯤꯡ ꯈꯨꯗꯤꯡꯃꯛ ꯃꯤꯀꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯤ ꯀꯌꯥ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯅꯣ ꯑꯃꯁꯨꯡ ꯄꯨꯖꯥꯔꯤ ꯀꯌꯥꯅ ꯂꯨꯛ ꯍꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯂꯒ ꯊꯧꯔꯥꯡ ꯇꯧꯅꯕ ꯑꯗꯨꯒꯨꯝꯅ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯐꯜ ꯐꯪꯂꯕ ꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 82 ꯑꯃꯁꯨꯡ 170ꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯃꯁꯨꯡ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯤꯠ ꯃꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯆꯞ ꯃꯥꯟꯅꯅ ꯌꯥꯎꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯕꯨꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯁꯤꯠ ꯔꯤꯖꯥꯔꯚ ꯇꯧꯕꯤꯕ ꯑꯃꯁꯨꯡ MP ꯅꯠꯇ꯭ꯔꯒ MLA ꯑꯃꯃꯝꯗ ꯚꯣꯇꯔ ꯅꯠꯇ꯭ꯔꯒ ꯄꯣꯄꯨꯂꯦꯁꯟ ꯀꯌꯥ ꯌꯥꯝꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤꯅ ꯂꯦꯞꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯆꯥꯛ ꯃꯌꯥꯝ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ COVID-19ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ 2012ꯗ ꯄꯥꯡꯊꯣꯛꯈꯤꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯨꯝꯖꯥ 2018ꯗꯁꯨ ꯗꯤꯂꯤꯃꯤꯇꯦꯁꯟ ꯌꯥꯎꯗꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯈꯤ ꯀꯨꯝꯖꯥ 2001ꯗꯅ CSOꯁꯤꯡꯅ ꯕꯣꯏꯀꯣꯠ ꯇꯧꯕꯗꯒꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯁꯦꯟꯁꯁ ꯇꯧꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ 1968 1918 18 1938 1919 ꯑꯃꯁꯨꯡ 1919ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯗ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕ ꯁꯦꯟꯁꯁ ꯑꯁꯤ ꯀꯨꯝꯖꯥ 2018ꯗ ꯄꯥꯡꯊꯣꯛꯅꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ ꯑꯦꯟड ꯁꯦꯟꯁꯁ ꯀꯃꯤꯁꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 13ꯇ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 1ꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯕꯅꯤꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯃꯌꯥꯝ ꯌꯥꯎꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗꯅꯤ ꯑꯁꯥꯝꯒꯤ ꯑꯣꯏꯅꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯂꯛꯄ ꯃꯨꯁꯂꯤꯝꯁꯤꯡ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡ ꯃꯤꯇꯣꯞ ꯑꯣꯏꯅ ꯊꯝꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ आधार पीबदा मरी लेनबा डेपुटी कमिश्नर खक्तदा ऑथोराइज तौरे मिजोराम की ओइनसु म्यांमार रोमदगी संगलक्पा मिटोपसिंग फॉरेनर ओइबगी आई कार्ड पीबा हाइबदी इंडिया की सिटीजन ओइबगी चे चांगसिंग फंगनदनबा चेक्सिन्ना यंगसिनबा हौख्रे मेघालय की ओइनसु हेक यारिबा मखै इनर लाइन परमिट सिस्टम सेक्सिना चनाहननबा खंगनख्रे अदुबु लुरिबदी मिटोपना लाहत्ख्रबरा हाइबगी वाहंग क्या मरुम हंगनरिङैगी चेरक्सिदा कमदौना सेंसस तौगदौरिबनो हाइबसिनी मसिगी सुमथक्ता तमथिरबा कांगलुपकी इरांग असिना मरम ओइदुना मिकोक थिबगी थबक्ता यामना चावना अपनबा थोकदौरी मसिगी सुमथक्ता अचुंबा मसिंग फंगबगी महुत्ता सासिनबा मसिंग मयाम अमा थोलकद्रा हाइबगी सिंगनबा हेंगलकली वाफम असि लाकपदा मणिपुरदा हौजिंगमक नौना मिटोप कया यामना संगसिलख्रबगे हाइबा अमा अदुगा अतोपा अमना चही क्यागी ममांगदगी हौना येलहौमी सारगा मिटोप कया यामना खुंदा सिनख्रबगे हाइबसिनी पुमनमा असिगी मथक्ता सेलथुमगी थौसल सेंबदा नत्रगा चौखत थौरांगी वाफम खनरकपदा मिकोक मसिंग हेंगतपा हाइबसिना खुदोंग चाबा हेना फंगी हाइबगी
Wakhalon asida Manipurgi Kanglup Furup Mayam Amana Makoi Makoigi Furup ki Masing Henzina Pansin Bagi Chanabi Amasu Layrakli Adobo Handaki Census Asidi Citizen Oina Taugadabana Aran Ahui Taugadaba Mayam Amadi Pak Yauraroi Adubu Community Amada Atopa Community Amana Oina Changbada State Asigi Hausi Oriba Law and Order Asina Kudong Sadaba Tohalakpa Yai Masigi Sumatakta Missing Yamlaga Loide Haina Kanba Kanglup Singna Mitop Mayam Pusilaga Machani Manauni Haiduna Kantopagi Fibam Amalayak Pasina Mikok Tibada Achumba Masing Pangani Haiba Tazana Dre Matang Asida Panjaning Bawa Famdi Manipurna Hosik Matau Taribasi Aranba Census ki report to Nate Mitop Kandok Nabagi Damak Tangai Padana NRC update Tauhansi NRC update Taudriba Makai Census Taubagi Census Tauba Yaroi Habasi Equigi Kolau Wipam to E Habawa from Asi Tamzari Umnamapo Amuka Hanapus Parani La Sumna Kurumzari Mama Mapana Macha Singbu Class 12 Loraba Matungda Kadai Tamgadagi Haibasi Chamam Naduna Dumak Lady Adubu Madugi Damuto Solution Laser Yamna Tis in a proper counseling Amadi Advice Kayaga Loinana Tonga Tonga Desired Urba Coursing Amadi Scholarship Kudong Saba Pungba Yaraba Adomadungi Mungi Mahi Tamliba Satra Satri Singi Hena Kudong Sana Nabagidama Kaisampat Singsinda Dilip Consultant near Yummy Land Restaurant Tonga Tonga course Kayas offer Tawzari Madudi MBBS BDS MD MS in India Loinana MBBS aboard Kazakhstan Kyrgyzstan Vietnam Amadi Russia Atopa coursing Karapalabada MTech BTech BBA MBA Nursing Aviation and Allied Science Hariba Singasi Delhi Punjab Chandigarh Bangalore Hyderabad Chennai Gujarat Sikkim Guwahati Panjariba coursing asida Tonga Tonga Mafam Singna Mahi Tamagi Khudong Chabatu Lazari Akopa Marol Gidama call to you 9030493677 Amukana 9030493677 Kaisampat Junction the Ladiba Dilip Consultelga Amutang Unabiduna Ado Madong get 12 Pastor Rubisha Singidama Masaga Sanaga the coursing the Mahitam Nanabagidama Amadi Scholarship Fangadaba desired coursing Matanga Kanabiu Nainabiu Lengsin Biraksi, DM Care Wangjing SK Laikai, near IRA School, Wangjing. Hairiba Mafam Asida, Nomaizing Leba Pukpa, Sagol Sen Hariban Missing Asida, MS Obstetrics, Gynecology Doctor, and Mangantoy Maitei, ex senior resident RIMS, Dr. Asiling Biraktuna, Nomaizing Numiki Oina, Pung Amadagi Manga Fauba, Leba Pukpa Amadi, Sagol Sen Yoina, Pung Anima Kaidagina, Manga Fauba Lying Jagani, Medicine Yoina. Yumsa kaisa amadi thangzagi oina pung ahum dagi laying ba hauzagani Nomaizing numiki oina nungtil pung mari makhai dagi hauzagani Pediatrics haibadi angangi oina numit khudingi numidang waram pung taruk makhai dagi laying ba hauzagani
ENT gi oina yumja kaisa madi thang numit khudingi nungthil gi pung ahum dagi lain ba haujagani PMR gi oina ningthauka ba numit khudingi pung ahum makhai dagi haujagani akupa marol gi damak 8798749369 amuka hana 8798749369 hariba number asida pau phaubiyo lengsin biraksi DM Care Wangjing SK Laikai near IRS School Wangjing. Perfect College or University Thibiribra. Housing Madugi the Maktoina Waningai Oidri. Manipur Idu Mentor Namiamda, Yamna Kanagadava, Amadi, Nungaiba Pau Oma Puzerli. English Singani Kunmangagi Oina, Admission Guidance Ki Kudung Saba, Piba Hoseri. India Gi Oina, Top College Sing Kanba Amadi, Akanava College Sing, Amadi, University Gi Oina. Lupa Lising Mangadagi, Lising Kunmanga Paubagi, Scholarship Pauba Yauna, Kudung Saba, Pangbigani. Engineering dagi hauraga hotel management fawba agriculture dagina paramedical fawbagi adom pamba course khudimaki guidance pizari college natraga university khanbada yamna laina clicks kharada khanbe yare hauji fawba chamamnaba lebiragadi aikhogi expert counselors singa adongi family singu guide taunanaba leizari adongi manglan ma phawnabada mateng soidena pangjai maram asina adongi tungi punsigi dama ngasi mak plan tawba hobiro aikhogi head office first floor Gypsy Building Pauna Bazaar Imphal amadi Thobal office ki oina Thobal Wangmataba Jobel Building Thobal mobile number 9233661592 loinana 8837236503 natraga aikhogi website www.manipuridu.online da check tobiu Kakching Wairi Kulakpom Laikai Community Hall Pareng Lambi gi mapan da laiba Ingkol natraga yumpham oiba yaba point kungi mafam ama athubagi oina yonjari ITI Kakching amadi Khamanpur College Kakchinga pangthap apnadana laiba mafam asibu pambiba singna 9612883443 da contact tawbiratuna akupa marol khangbiba yagani Season Abiu Atma Company gi Narkis Season agadaba matamna Pau hunkraba matung numit tara mangani leiraba matungda lofamda kapa yari Narkis season abagi kanaba singdi Pau gi marakta yamna toina hauba Uricha Paumanbi Kakthum amadi Napi Hakuk hariba Napi makhal singasi Narkis season abirabadi loina mak sikragani Maramaduna dongi lofamda horiba Napi sing adugi damak adom wabirurugana ngasi mak season abiu Atma Company gi Narkis loina na adongi phoksingda utong tabatin mana konshinba mayon chikpa tongan batin makhal kayana chikliba sing adudagi ngakthokna nabagi damak porpido sangam amada kg ahum mamal suhongba lomi singna sizinabada nungairaba pothok chathok khena leina nabagi damak season abiu porpido phangpham sing AC Enterprises sangakham ISP Agro Kesampat amadi adongi manak nakpada leiriba tilak dak yonba mafam sing Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunjai Lekai Mafam masida Ayush ki laing bagi khudong saba phangbiragani loinana Jadi, berapa pun atau seribu 90.0 WAHONG radio kita langsung ya biri berapa oleh sabab mereka program jadi musik program ini diskus pada nilai sembilan beginning news update dan terus in live phone program Manipur film sing lagi lokot sabay say sing kan biu aku isi nazari ba number 7005707880 kahana 7005707880 hariba number sida call to biyo duga isai Manipur film sing lagi oiba sing nabi tena live phone program thorom sing asigi lantuk sari ba thorom asigi ahan ba kolon lokot sage hello sir ataranok sari osa mingle phang ta biyo yang bungai saya osa thorom sari abi pa osa sabi sing nabi ko Kari matil thong bi khrage yo jang asi sibo
Sawi ama kang awam ngau ni hai ki Okay. Ado lantok sari bathoro masite kari isai khanbi gani oza. kunba mani lam kusra ni sapa kari gi tambi nang chiba Yam nungsiba yam phajaba isai ni. Ado oza isai si oza nupi gi isai budi oire oza gi khonjen dagi isai se matem tang godol tambiu. an ni ko ni sam mana hayeng nu khai cha ga ren tam dara Tabi ning basingai bisi. mutum khana thoi mutum sing khai ei Kemang kanta yaman inda kompa ngongan maya de ki gyaner asi kata dadar ke taran ki de tabiri ba wang le do tabiri ba sa wa yang pun tamina Yam nungai zai oza isai godol tamcherake mayam punna taminasi. Akunba mani film dagi lokot sabai isai ni karigi tambi bano haina sayhoro isai ni isai isi busalibi pusparani huidrom amadi isai siki sairengba Narendra ningomba sairangba tomba thangjam godol tamcheri mayam punna taminasi.
tagat sering asigi lantok seriba 90.0 wahong radio gi live phone in program tongan ba platform nipan da togol to seriba ai batare toro masir saru ya bidi ba puna mapu haningai laitana tagat seri me na bibira pa gi feedback amani comment pa tok sage joy konthau jam tagat seri sur kumar kaisam santhoi tagat seri bimola konsam brajesori takil sambam supriya khangembam indu enam ima bimola konsam tagat seri taram saru ya birapa Santi konthau jamidamsa surkumar kaisam once again tagachari barjesori takil samam tagachari Facebook live te leibiri ba inaw goroba khuman thaja arubam tagachari will boy says tagachari taram saruya birapa live share tawiu Facebook live te leibiri ba sing ani suba kolor lokachari live phone in program gi hello ming leifam takpi oza ai thoksam dagi heramani ni yam nungai jai oza taram saruya birapa Zakari matel sabi kerja saya sing unabi kerbong ngasigi. Si saja dri sa. Ado za ngasigi lantok sari bataura masih kari saya kan bigani. Samurai lapam chana to sakwa. Konjen film dagi. Awa berpiu. Nungai muda nungai bahapu. Ang nabi ni kau kerana. Ya mazaba isai se pabung na pakhang pharing ai gi isai amale mani pabung sigi isai sigi matam da pabung hoi je koi ba chali ko as khongrau hape lam se laga cinema ye ulusali kaino niko ado mara maduna loi ningjang amani ningjang ai ado kari tabi ning basing hai bisi tabi ning base kena kusam sana tumbe kusam chandramukhi tuja ibing mapsa aying bi aduga tujam inaw ba moy gi samu ma sunita hangimam tamosa ranjita ketrimem kameson saubi hari busing higa akogi wahong radio tabiri busing jiga punna sarga punna nungai bri yang si sar aku tathok so idena nungai ni ozana kan birak paise punsigi haukraba punsigi wari kaya ningsingan ba isai ni hai batare mani kurau ha pin setting ngai wari ado ozana kan birak paise se kudol tamjarage tamin narsi thank you konzen film dagi sanaton sanaton sarma na sali baisai ni isai sigi mayek huidrom noren kudol tamjari mayam taminasi Nungai bahapu ang gagani hamoy sa tumina ang napili kong sige at napili tayo tanggi ing naribat Hawaii Hamoy ki wakat se kananay te tabi na ba hamoy ki wakat se kananay te tabi na ba polumase khangja batay matitani punsilambi au nabini punsigi dat nabini taibangi ingnari bakhawagi awabata awapapiu nungai bahapu hanggagani hamoy dat tumina au nabini punsigi dat nabini taibangi
Nobody thôi tên na tiếng khai ra đi mà lên Nobody thôi tên na tiếng khai ra đi mà lên Basi Canada Road Kalubagi Ang nabi ni Punsigi Dat nabi ni Saibangi Ding nabi Bat Hawaii Awaba piyo Nungay pa hapon Hanggaga ni Samoy da tumina Ang nabi ni Punsigi Dat nabi ni Saibangi Ding nabi Bat Hawaii Mabuk yang patah wisai ni dah. Awak mu pisaloi, nungai bata mu nungai ba pisaloi. Khangja sani tu mina magi thamoi nungda. Hai. Aidi awak bata di khang awak ba pisala di aidi lauba ngamjaroi. Mayam di ngambi gadro awak ba mu pisala di. Yang pasal wisai ni mata mamada mayam na hausikna ahloi rabasing. Darida natragana phamungda mangolda radio tabiribasing ahal lamansingna naha jang launa phagalakpa matam kanasu kiraktraba matamgi isai ni haiba tare sigi isai se taraga haukiba punsigi wari nungsiba miyoibagi mapokta karorodaba wari amamam lei soidana ningjangmangani sigi dialogue sidamu imung amu kaidana Hello Ming Laifam Habiu Wawalen ay quasify maning like tikay dagi sadokon bijya lay mane. Hai Tagachari Tam Saruya Bira Paise Sega Sai Singuna Birabo Sa ising je unare. Kay Maten Sabi Kragi Sogi thonge nga marung kangaw ngawre singju nga sura sum lokhat kare. Sabi ya Ramdo Mangi Dreda Ya debok phaneam di khaujan gi gum tawre. Haksang Mondara Tro Ngahak Tangai Mute Kalala Kadawa and the case I can begin. Jay to harake koi paula. Ado mayam dai kenum ta hejege ba. Have you? Ai se ayong din lap ti yaw jay boko. Ado labuk ta mi gi thabak subanina. Komen kai I bado. Pharak ta banina ai ijate ba. Ado gi dama lap ti yaw bi ba puna mangna moi komen halakte na warau bigano na simtang haja hoge. Sumi ne se no magi thengna ho dabada laingam draba hai batare. Kuigi isilin now ni lay yauri bamayam se he ama he udav da krai sakre ge na yungi mi ama hanjalak tab da thina bagum loi thinai life sa se ko jutum uzai ma di ke do grajano ke do tumin na lei se ke do jano tumin na lumma taram gani gana hai ba hai tare de ado matang na ni se adum se dum night dum saruya bi ko juna na hoi su kangse ado kaise ke hai bi gani Mira mensagi Sairak lenu Nangi nung jingdu Kaurak lenu Pura haina Hai bai chai to Akhoi live chat ta lai ba pumna mangne Wahong radio tari ba pumna mangne akhoi ipwa sujine punna tamina rakse Isai do hoi tamina rasi isai do phajaram dai ngasidi thabal se kaya fajriba hai tre si dei so adu buk chingning bane ba dai de yam sang ching lai re hai gi dera na kakhat la ba ta bi ning sing hai bi yu
hui la chat ta lei ba pumna mangne wahong radio tari pa ne ipwa ne dum punna tamina rase okay kudol tamchera ke tamining basing mo ka mo hangjan gi bo mane ise adu isai se ki ba hai tare isai se chairak pagi nung chaisalak kadoni tummi ngai da tamna bai isai ni hai tare but ki isai thamjarage la tamu yaurage but ki isai ni hai tare ni ko sum tummi ngai nung ga chaira di ki dana ko kudol tamjage maya puna tamina si mira memsa film dagi lakut saba isai ni kudol tamchari rosibina na sakliba isai sigi mai ekta Suresh Hidang amadi sairang ba bise moirang them kudol tamchari nangi nung jingdo kaurak lenu thoklak haina ngasigi thabal se phajai hai bakhang nanakta yingbadi yingna roi ngasidi ngasigi thabal se phajai hai bakhang nanakta yingbadi yingna roi ngasidi ngasigi thabal se phajai hai bakhang nanakta yingbadi yingna roi ngasidi ngasigi thabal se phajai hai bakhang nanakta yingbadi yingna roi ngasidi chairak lenu माना हाइबदी गुदाम की थबा अमा तवे हाइने मागी खुदाम दुबु कदाई दने हाइगेने मागी दुबु मेजोर खुन हाइब्रा स्वाइदि खंगदि असोय हंगै सेचे thim jin bangam dre ngasidi khanghoda nang tabu uning bana ngara bathamoy she thim jin bangam dre ngasidi khanghoda nang tabu uning bana ngara bathamoy she ashuna ai hapu utpira nukuina laklo chana bang leplaro imangda chairaklo ni nangi nung dreamdo kauraklo ni thoklapu haina ngasidi thabal se haifam khangda phajare nanakta yingbadi phangda ba kuire da ngasidi thabal se haifam khangda phajare nanakta yingbadi phangda ba
Chayrakluni, 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 chayrakluni. Tagachari sana CIS tagachari langlen tona sem tagachari taron saru ya birap gadalu mamai tagachari yamadoba kuraijam ranabir wangkem tagachari sana CIS lata leima yungkhaibam Helen Moirang kuno leima leprapam Sur Kumar Kaisam sandopam Bijaya leima tagachari santhoi tagachari Bijoy Tongram tagachari taron saru ya birapa langlen tona sem Indu oinam tagachari Santi Kontauzam tagachari taron saru ya birapa Ima Bimola Konsam Tagachari Taram Saruya Birapa Pabung Zen Tukumar Tagachari Robin Maitai Kumuzam Tagachari Taram Saruya Birapa Nineruni Koizam Tagachari Santi Kontauzam once again Tagachari Facebook Live Televiri by Sal Rosni Koizam Tagachari Hemanta Babita Hankoksa Tagachari Hi Sommila Kiais Tagachari Aina Pamzabi Say Kanbirapa Tagachari Natapire Sommilana Thank you. Puina Kundrapam, Naina Kamrambam, Tagachari, Taram Saruya Birapa, Asem Niru Abema, Magesur, Tagachari, Taram Saruya Birapa, thank you. Ankoksa, thank you very much. Ankoksa, let's share the video, please. Lantuk Sari Vataram Masigi Makasa Tazarapa, Matangi, caller Lokutsage. Hello. Hello. Minglefam Tapi Oza. Kong dagi singkai ngamba sar. Oza yam nungai zai taram saru ya birapa. Oza kari mathel sabi rage sai singu na birabo. Una zadri sa. Kari matheng adi thongbi graja no oza ngasi sibo. Iron ba ma ga ngapum mo ngauri. Ado oza kari sai khanbi gani. Matam gi Manipur gi lapna lona layu na lapna le poa ba. Sai ga tajani sa. Ado oza gi khonjen dagi sai se matem tang sakpiu. Power di luar mungkin pun ada mati ni kan jaga kita. Lap na lot na layu, nak na lap na lepu, nang say aigi ni aigi. Lap na lot na layu, nang na lap lepu, nang say aigi ni aigi. Aing bahai ge haja sanu, kau mingba kau ge kau jasanu. Yang pasal bayi saya ni tapi ni musim habiu. Kau cina kong lagi kau mama Dananjoy, kau imam Kanta, ini ma, lagi yang mana lagi tak sendu, aku atai dia aku family ni ampun tapi nazar kita. Tak ceria saya kutul tam jage, saya ampun tapi nasi. Matang di Manipur hari film masih lagi lokot sabah, song thang kamalana sakli bayi saya ni, saya segi mayekta. MK Binodini amadi isai sigi sairangwa Aribam Syam Sharma kudol tamjari. Laag na lot na layu, nag na natalepo, nang si aigi ni aigi. Laag na lot na layu, nag na natalepo, nang si aigi ni aigi. Sanu, longing ba laugi lauga sanu, ngautek nabi aidi, ngauda bani nangi, ngautek nabi aidi, ngauda bani nangi, ngauda bani aidi nangi. Laak na lot na layu, nag na natalepo, nang si aigi ni aigi. Pamday aina aigi punsi, nusi day aina aigi mapo.
po khoi daru ba nang ta na hai ki khoi daru ba nang ta na hai ki nusi nang bu ai na nusi lap na lot na layu nag na nap de le pu nang si ai gi ni ai gi Lairabadi kari gumba Mina khanda balandam ama Kana yaudana Kana udana Kana yaudana Kana udana Lot minagi khali aina Lap na lot na layu Nag na nagdalepu Nang si aigi ni aigi Tagachari Kelbel Laishram Anandiokram Ngangpito Nong Thombam Tagachari Wangkairakpa Mema Tagachari Taram Saruya Birapa Rosobati Devi Adhikari Mayom Tagachari Namarapam Thonglen Tagachari Taram Saruya Birapa Sangapa Manjan Tagachari Taram Saruya Birapa Thank you Gunesuri Raskumari Tagachari Sandapam Vijaya Tagachari Taram Saruya Birapa Surkumar Sanasi Ais Santi Kontozam Tagachari Taram Saruya Birapa Thank you Robin Maitai Kumujam Tagachari Taram Saruya Birapa Laisram Taking Tagachari Pomila Mutum Tagachari Taram Saruya Birapa ise Thank you James Irengbam Tagachari Taram Saruya Birapa Maka Sata Zarapa Matangi Caller Lokutsage Hello Hello Minglefam Takpi Oza ai mai phan thana wang kala ka de khanum so ju yam nungai jai Oza Taram Saruya Birapa Oza kai mathel sabirage ya thang ngasi di sak cha de sa kano loi de aduga ngai dun lejuri Oza sum yumda leina kari mathen thong ino khangbi bro khang da khoi mong no kari thongam doi no khang haw ma thong boy ra basno Oza no kari second bigani ya thang number 1 gi na no bone samuna kaine de khang la banang tin sina dum lei de dum ta ja gi to isai ji ona gi ba male ya thang number 1 gi ona tharo hai roza oh okay Oza gi khonjen dagi isai se matiam ta sakpiu sei di ko ai mathang da sak chara ge ngas tabining basing hai bisi Oza ko mai da ha ja ke awan de gi lu koi wa ga de gi ya sigun andagi sobo kwadam de morang them noren hangun morang them noren mundagi koksa de kumasi ge pun tajar Tagachari Oza isai khudol tamcharke Oza na khanbirapa mayam punna taminasi oh thank you Yathang number 1 hariba film asidagi lokutsabai isaini isai se busakliba nawboi isai se gi sairengba khelen amari sairangba Dr. B Vidyapati Sharma khudol tamchari taminasi Kaina re khanlaba nangsi nungsi do na lai re ashum Kaina re khanlaba nangsi nungsi do na lai re ashum Kau thopa tam lage hot na ruba oi halle nungsi bana aremba Kai bang manglan ani dagi lap na chat kroba nanbu Kai na re khanlaba nang she nung si do na lai re ashum Laibata tamlam raba nung
ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯇꯥꯏꯅꯔꯨꯅꯤ ꯀꯅꯥꯗ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯇꯥꯏꯅꯔꯨꯅꯤ ꯀꯅꯥꯗ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯇꯥꯏꯅꯔꯨꯅꯤ ꯀꯅꯥꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯂꯥꯠꯅꯤꯡꯂꯤ ꯄꯨꯖꯥ ꯊꯥꯎꯃꯩ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯅꯪꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯅꯪꯅ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗ ꯑꯩꯅ ꯄꯥꯇꯥꯜꯒꯤ ꯅꯣꯔꯣꯛꯇ ꯅꯪꯅ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗ ꯑꯩꯅ ꯄꯥꯇꯥꯜꯒꯤ ꯅꯣꯔꯣꯛꯇ ꯅꯪꯅ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗ ꯑꯩꯅ ꯄꯥꯇꯥꯜꯒꯤ ꯅꯣꯔꯣꯛꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯔꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯃꯪꯂꯥꯅꯤ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯅꯪꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯅꯪꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯍꯣꯠꯅꯔꯨꯕ ꯑꯣꯏꯍꯜꯂꯦ ꯅꯨꯡꯁꯤꯕꯅ ꯑꯔꯦꯝꯕ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯑꯅꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯅꯪꯕꯨ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯅꯪꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯀꯥꯏꯅꯔꯦ ꯈꯪꯂꯕ ꯅꯪꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ Tagachari lengsen biragli bapuna makbu Santhoi bina thaudam tagachari good evening tagachari Gunesori Raskumari Sandopam Bijaya Bijoy Tomram tagachari motom lang lembi tagachari taram saruya birapa NG Sumila Nirmala Naurem tagachari taram saruya birapa Pabung Zain Takumar tagachari taram saruya birapa Imabi Mala Konsam James Ireng bam tagachari James akuni katangai ramane oza James dance story ning bakai bigi said ning bakai da kai do so we taragadi nok tok kadaw goroba kuman tagachari taram saruya birapa naina kamram bam thamoy yamna kai raba male as thamoy yam kai nagre oji said da hi hi Ice Pramila matom isay yam nusi na takpide rose ka pisale hi hi mathangi caller mulakot sage hello Hello, good evening, sir. Good evening, Oza Taram Noksari. Mingle from Tapiu. I can be completely like some Samonica. Yam no I say Oza Taram Saga Birapa. Karimaten Sabi Kragis I sing Nabi Krabo. Nashi, Iron Bamata, Tamoga, Tana, Tawang. Yam Hawa Matil Natani Salama Ketoyo Zagi Maten Setavada. Isay Suyam Pazabama can be the Tomali Karise can be Ganioza. Tawa Mishana can have it to either film to the now Radam Pari, Matan Sapa. Nani my home, I will say the Tajan. And those Zagi Konjin the Gisay to Matim to Sapiu.
Nangi mai thong uru kudira khande sai đó không là xin lỗi biết thay mate mayam pajan kudol tambira kre tabi ning singai bisi ai thằng này lại ba lại sang tin pharat adu gaya kilonya vi nau vi adu ga sai ni pomaya le ka dia ai ni pa than tam berdamon adu ga takalam ni bocha adu ga thalam pham le di ai bang pa sang sen la bien ma kilonya vi thaba adu ga landing khom den le sai le ni nau ni pa loi surak ka dore jam moindro adu ga landing na si phom de di ai daru ko ai ba mi sin si ga wahong radio ta bi rin si ga inna dum ta de ge sa tagat chari oza oza na khan birak paisai ko thol tam jake maya punna muktamin ase thawan mi chak na ken krabada hari ba film asidagi lokot sabai sai ni nangi mai thong pahari masa na sakliba duga isai sigi mayekta danesor konsam amadi isai sigi serengba tijendra kodol tam chari tamin ase Khanjai pau khongi wari ni Khanjai thawai gi thawai ni Nangi mai tho uru khuding Khanjai thogli ba thajani Khanjai mingla ba thabal ne Khanjai nungshigi asani
Thank you. Tarom sir yabiri bapana mapu tagachari. Ngasigi lantuk sariba live phone in program film isai aroi ba caller lokutsage. Santi kontau zam gaidalo pamai gaitri yangkom Mr. Don tagachari. Sur Kumar kaisam tagachari sana suyais. Yamado ba kurai zam se motom langlembi tagachari. Imabi mola konsam tagachari sorokaibam ibemsa tagachari. Tarom sir yabirapa. Live shot se madam gorong sian gi na maram wer kan au adum pai adum khara toina I ba sing de toina dum laura kan ai de live shot sin I ra kan mafam lengdana lei boi de pha ba ko dum sian gi ni na dum kana yauri ha de dum uza Facebook to de lengdana lei hemanta ba pita tak chari komam chanu tarik leima tak chari taram sarya birapa lantuk sari ba thoram masigi aroi ba caller ko sage rosni koiza misal tak chari hello sir. Ming lefam tak pisi Ay muslim meditation working lagi. Tagat sari madam taram sarya birapa kai maten sabi rage Sangat. Aroi na sara. Pare pura disturb mathen do Kariya. pura disturb mathel ne ba Hoy. kai sai kan bigani Lal kita lama mate. Palamana hadaplam didagi tumin hana hajay sa din tanjurag. Madam ko jindagi sai se matem tang sakpiyo Hari sa Japan. Thamoi sina nahak tabu yingduna ta lining liba sangsar sida aigi dama lakibara Padok re madam su tabi ning basing habis madam Sir, like that library ba mayam juga musim kami nazar. tagat chari aro ba colony sai ko dol tam chari tamina sai Thank you sir. pallamana hari ba film masidagi lokot sabai sai ni Dinesh amadi Pusparani Huidrom ani punna sakliba isai sigi mayek MC Roma amadi isai sigi saireng bas Shyam Sharma ko dol tam chari tamina sai Sina mai thong du tang yeng du na ta leining liwa sansar sida aigi dama lakhi vara hayu nangu tumin thamoshina nangu ashun kalluriwa मंगला कनी चतले चतमीत है कवी तुम न मंगला कनी चतले चतमीत है कवी नुसी नंगी माय थों दुनी थामोशिबु ngauhaliwa tumin thamosina nangu tama pomnuriwa Sinangbu asum ugani inaktada asum laygani Sinangbu asum ugani inaktada asum laygani Khallu bada layta handre thamoy shibu ngau halare tumin
Thamoisina Nangbu tama Omluriba Imitida Nahatabu Udunata Laining liva Sansar Sida Aigidama Nakibara Hayunangu Tumin tumin Thamoishina Nangbu ashung Halluriba Tharatsari mayam punamapu hanana ngasigi lantuk seriba 90.0 wahong radio gi thoram saru yabiriba punamapu aroi basidi aigi khonjendagi mayam khambirakpa isai saroi gen khanbani isai saktre dana sawi sae dana taningam dawe taningam moidra khanbadasu matha sabamni koise mate mate ani saksaraki ko mayam khanbirakpa ngatani Dambanangi kumhai se karamba matamda loigaba karisu khangzadaba nanaida Karamba saying no naki nung dambanangi kumhai se karamba matamda loigaba bada waraba unsi se makhol thok na kablag le yening hulakida thok drama unsi sida Chandramukhi 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 kadaidagi laurubano nangi laina singi matsusibu Chandramukhi kadaidagi laurubano nangi laina singi matsusibu kana kahanda locharakpa aigi thamoida sankraba matsu karamna nangi laina singdo suram liba Chandramukhi kadaidagi laurubano nangi laina singi
machusibu Tamna krabi sanabi maga aroiba unakiba numita lilakiba magi puri matsu Tamna krabi sanabi maga aroiba unakiba numita lilakiba magi puri matsu Khamoy sinthungna sanglamba matsu Khamoy sinthungna sanglamba matsu Karamna nangi laina singdo suram liba Chandramukhi kadaidagi laurubano Nangi laina singgi machusibu Hi hi thank you teman saya berapa hari tadi Magiwari ningsinaba nangna imang sida satpara ningam na maysa Magiwari ningsinaba nangna imang sida satpara ningam na maysa helhan na ba ahing da sinthaba magi pirangla ahing da sinthaba magi pirangla pagliba nangi laina singda ayu kuding Makadi ayeng saklagi mayam Thank you maka loide matam na yasalak taba anduga thoro masigi maka tarakpada 90.0 WAHONG radio da lantuk sagadoriba inspector tayay hanjan batangkak mayam puna taminasi tonga ba platform singda thoro masibu konjelo na tabiri ba puna makbu haini ngalaitana tagachari hausiki wini di meko kradang mayam dagi laptok sagi live chat ta patok pa nangudra basing waraw bidana baizari puna makbu olen sapam na makana kurumzari